Houkhiba numit nini humni asida Manipur da ka henna khang engsillakpa thengnakhre. Ngarang fawbada eeng chang asi Celsius degree 2.2 da youkhre. State Government ki Directorate of Environment and Climate Change ki fangba pawmagi matung inna khwaidagi eeng chang asi Senapati district na ihan ki hairi. Masigi mathakta Imphal dagi kilometer chamaga kuntra rom awang thangbada chatlaga leiriba Senapati Liyai Khulenda Houkhiba numit humni marini asidage leichil thaba yauna ayingba nungsit sitpana engbagi chang su hengalakle masiga manana numit kharani asida Imphal Valley de engbagi chang khanghen henjilapagam tawre masi maru oina Houkhiba mamangi December thagi aroiba chayolda ching amadi tampakta temperature gi chang khanghan hantharakpa haibadi engsillakpa thengnakhibagi oirakpane State asi oina minimum temperature asi Houkhiba ningthokaba numitage degree 2.2 da hantharakpa thengnakhre. Imphal da leiriba mipum singna numit nini humni asida ka henna ingba thengnarakle. Indian Meteorological Department ki makhada leiriba Regional Meteorological Center Guwahati na piba website amagi matung inna Imphal da Houkhiba lebak pokpa numitta ingkhibagi chang asi Celsius degree 3.9 da lekhi haire. Indian Council of Agricultural Research ICAR Lamphel Pat ki matung inna mafam aduwaida fangkiba engbagi chang asi Celsius degree 3.3 da hantharakpa thengnakhre hairi.